Akaswani Imphal, Ningthoukhongjam Suni na pau pazare, ahanbada maruiba pau. Pradhan Mantri Narendra Modi na ngasi Varanasida PM Kisan gi kunshuba installment thadokre. Central Agriculture University Imphal gi Vice Chancellor Dr. Anupam Misra na haire Pradhan Mantri gi meeting makhada lawmi singi damak paikhaliba thaurang asina leibak sinba thungna kudong chaba kaya pire. Med Department na haire Manipur yauna awang nongpoki rajya singda lagliban numit nini asida akanba nong churba yai amasung Lakadoriba harau kumai singi yenglaga akhanaba railway station humbudra humdoida station director hapnaba sarkarna warep laure. Pradhan Mantri Narendra Modi na ngasi Varanasida PM Kisan gi kunshuba installment thadokre. Sri Modi na lupa koti lising ani sani gi sakot thaurangi project yangkhaini thoi kharana sangha khare kharana jatra hun khare. Sri Modi na laibaga sigi lawmi koti mapan lakh humbudra da direct benefit transfer gi kuthang da punna lupa koti lising kun samanga hena bank account sing da hapkre. Tungan maruiba infrastructure project sing Varanasi Vadoi lambi amasung Chitawni Shul lambi yauna Hardatpura rail gi overbridge amadi Mohan Sarai Adarpura lambi pakthok chokthok pa yauri. Pradhan Mantri na smart distribution project ki makhada lupa koti chanipan marphu changna paikhat kadaba electrical infrastructure semgatnaba jatra su hunkhre. Jal Jeevan mission gi makhada khungangi lamdam singda thaknaba afaba ising fanganaba scheme su sangakre. Masiga loinana mahi masing haksel tourism amasung Sanskrit ga mari leina ba tungan anoba project sing su hawdokre. Thaurang sing asina lamdam asibu chakhatpa mai kairom da pusinbagi lambi oiragani. PM Kisan Samanidhi Yojana gi makhada kunsuba installment pibagi thauram PM Kisan Divas ngasi lampel pata leiba ICR Research Complex for NEH region Manipur Center da pangthokre. Thauramgi manung chana lawmi sing da lawu singubagi tongan ba polam kaya yenthoki. Leibagasi ki oina Varanasi da pangthokriba kunsuba installation of PM Kisan Samanidhi Yojana gi thauramsu video conferencing gi kuthangda ICR complex ta saruk yake. Thormaduga Mari Lenana, Central Agricultural University CAU Imphal gi Vice Chancellor Dr. Anupam Misra na hai, Pradhan Mantri gi meeting makhada lawmi singi damak paikhaliba thaurang asina, leibak sin batungna kudong chaba kaya piri, Yojana asina lawmi singa senthang biduna, nongju nungsa khaidana, makhoina lawriba thaudangbu ikai kumnabu utli, mahak na hai. Under the Honorable Prime Minister dynamic leadership, the PM Kisan Yojana launched in 2019 has grown into one of the largest direct benefit transfer schemes in the world. In the 20th installment, a sum of 2,000 crores will once again be credited directly to the account of the over 9.3 crores farmers across the country. This is not just a financial assistance, it is a recognition of the tireless effort, resilience and the indispensable contribution of our farming community. Efficiency and scale of this program is exemplify the minimum government, maximum governance. Ziribamgi boroberkrada angang ahum yauna miyoi taruk tamthina hatkibagi thawdoka mari lenana NIA na chenabani habat miyoi amagasu phare. National Investigation Agency NIA na thuba chirol amana miyoi du Assam gi kasardagi ni hairi. Mahak Jiribam gi Aijol dagi phabani hairi. NIA amadi Assam Police ki apunba kangbu na Jiribam gi thawdok aduda chenabani haba miyoi ama mamangda phakhiba laikhrabani. Malem gi lung cancer numit ka mari lenana Assam Rifles na Noni jila gi Tingkongjang kulda leina asigi matang da miyam da hena khanganaba awareness lecture ma pangthokre. Thormadu da Assam Rifles ki doctor singna leina adugi miyoi layung amadi matau karamna ngaktokadagi habigi matang da miyam da takpi tambiki amaromda Assam Rifles na miyam ga hena mari hena phaganabagi pandamda pangthokpa a day with company commander ngara Jiribam jila gi Boro Bekra subdivision da pangthokre. Thormadu da jila adugi tongan ba school tarutagi lakpa mahiroi chama kuntra marina saruk yake. Med Department haidi Manipur yauna awang nongpoki rajya sing amadi Chhattisgarh, Haryana, Chandigarh, Delhi, Himachal Pradesh, Jharkhand, Kerala, Tamil Nadu, Puducherry, Karaikal, Uttar Pradesh amadi Uttarakhand numin ini asid akan menong churaba yai. Assam, Meghalaya, Nokju Bengal amasung Sikkim gi tongan mafam singda akan manong churaba yai haina red alert autokre. Arunachal Pradesh amasung Bihar gi mafam kharada sungasi akan manong churaba yai. Andaman Nicobar Ithat, West Bengal, Jharkhand amasung Nongjup thangba Madhya Pradesh da ngasi akhak arau yauna uful yawba nungsit silaba yai haire.
Assam Sarkarna Guwahati Airport ki manang nakpa mafamsingda lam lausinduna Stadium Convention Center amasung Entertainment Park amamam semgalagani hairi wafam asi sahi ama chupna pangthokadaba saknairaba music composer amasung Bharat Ratna Dr. Bhupendra Hazarika gi birth centenary thauramga portal hangtokpagi thauramda Mukhya Mantri Himanta Biswa Sarma na phongdokhibani. Tabiriba pawasi Akashwani Imphal dagini. Lakadoriba harau kumai singi yenglaga akhanana railway station humbudra humdoi station director hapnaba sarkarna warip laure. Kendra gi Rail Mantri Ashwini Vishnu na hai station sing asida mi chinba matamda station director na adubu kokhanna kudak ki warip loba yagani. Kendra sarkar na su khangdoglaba station sing asida mi chinbagi khudong chadaba sing yenglaga foot over bridge hen hapsin ba CCTV camera khin ba matamga chunaba public announcement system sing thambana chingba khongthang sing paikhatlagani. Sri Vishnu na hai ticket confirm oiriba jatik khaktamak platform da leibagi ayaba leiragani. Kendra ki Mapal Thauram Rajya Mantri Kriti Vardhan Singh na haire Bharat Mahasagarda leba lebak singa Bharat ka lainariba rajniti gi amadi laloliti ki oiba mari sing thaningai oina fari wafamasi sangsatanga rang mantri na aiboina hanglakpa wahamagi pakumda pikibani mangna hai lebak sing aduga paikhat minaba tongan ba thabak sing khumang yangna changsali malemgi lebak sing ga tongan ba lam sing da pak chauna amaga tengbang nabagi thabak chathari mangna hai sarkar asina Indian Ocean region ta paikhat liba chakhot thorangi thabak sing da kupna yengcheli Bharna lebak asigi security amasung sel tungi wapam singbu lumna lawbaga loinana masigi damak saphagadaba thorang singsu adumak paikhatli. Bharat Lanmina Kashmir gi Kulgam jila jatathaba operation makhalama da hauzik phawbada terrorist ama hatkare ngarang ahingdagi chatharakpa operation asta security force amadi lotuna leiriba terrorist singi marakta hauzik makha tana marakta nungmai kapnabagi thokdok thokli atopa terrorist sing adu phananaba operation makha chathakigani hairi. Maharashtra gi nupi amasung angang ge phathorang mantri Aditi Tatkare na hairi sarkar asina July thagi oina Larki Vahin Yojana gi makhada khudong chaba phangliba nupi singi damak Raksha Bandhan gi mangoina na senpham sing asi phangalagani. Social media da thagatpa warwal amada mantri na hai Mukhya Mantri Kendra Devendra Fadnavis ki lamjing makhada beneficiary sing da thagi oina piba sentang lupa lising ama chamanga Raksha Bandhan mamangda pithoklagani thaurang asi Mukhya Mantri Maji Larki Bahin Yojana gi makhada paikhatpani senpham sing asi makoi gi account sing da direct benefit transfer gi kuthangda sanghalagani. Telangana Police na lebak sinba tungna chathariba operation Muskan aviation initiative ki sarukama oina haukiba thada angang lising tare chatruk hena kanba ngamki hairi masigi manungda nupi macha samga kunmapan yauri tha amachuna chathakiba driver tu da women safety wing amadi women development and child welfare department yauna labor amadi haksel gi miyoi singasu tengbangki NGO masung tongan ba child protection unit chingna angang singbu kanaba pandam thamduna makoi sing adu kanba ngamki bani. Sarkar gi pau matungina kanbangam ki angang sing adugi manungda angang lising ahum chatret henbadi atopa rajya sing Odisha, Bihar, Madhya Pradesh, Rajasthan amasung Nepal dagi yawi hairi. America gi Rashtrapati Donald Trump na hairi lebak adugi nuclear submarine ani Russia gi manak nakpa mafam singa thamkre wapamasi ngarang Russia gi hana gi Rashtrapati amadi hauzik na Russia Security Council gi deputy head ki thopuriba Dmitry Medvedev na America da makogi tangai padraba matamda sijinagadaba Soviet matamgi nuclear bomb lai haina ki halakpadi khongthang asi lawrakpani. Bharat ki nupi wrestler sing na under 17 world championship ta sanagi takaman ani yauna punna takaman taruk phangba ngamkre. Greece ki Athens ta pangthokpa championship adu da Bharat na America bu maithi babiduna champion trophy adu phanglakhibani. Aroibada maroiba pau amuk Pradhan Mantri Narendra Modi na ngasi Varanasi da PM Kisan gi kunshuba installment thadokre. Central Agricultural University Imphal gi Vice Chancellor Dr. Anupam Misra na hairi Pradhan Mantri gi bedeng makhada longmisi gi damak paikhaliba thaurang asina lebak sin betungna kudong chaba kaya piri. Med Department na hairi Manipur yaun awang nongpoki rajya sing da lagliba numit nini asida akanba nong churba yai amasung Lakadoriba harau kumai singi yenglaga akhanaba railway station humbudra humdoida station director hapnaba sarkarna warip laure pau loijare.